Hey guys, mayam aigi channel 20,000 subscribers subagi aina aigi subscribers sigi picture recreate tawani na mamangi video amada hijack kibido madugi result aingonda laizare ado sigi aina khanjari ba mi singje kamaina khangibno khotpno habto mayamna khangbi ba mi sing yar kadi ai mathakta link hapchara ke adu video do yengbiyo aduga hosek result sing do hijara ke kana kana no habdo mayam aina mamang da su haizak khibado ai mi nipan khanga chagani nupi manga nupa ahum ado nupi ke gi hana maming haijar age ahan bada thoroism jamuna devi mahaki likes na 16 aduga replies na 8 aduga second da ym chandani kina likes 17 replies 14 aduga ahum subadana divya mangsatabam magina 20 likes and 20 replies. Adagi mari subadana Justina mahakina 32 likes and 35 replies. Wow. Aduga mga suba aroiba nupi mga subadana Moni mahakina 45 likes and 8 replies. Dusigi nupi mga je aina declaration tawbagi khangachare makhoi likes and replies yambagi dama mon mga khangachare mathang dana mayam nupa jingi mo khangacharage nupa ahum khanjaga dawbane khoi ahan bada pritam ningombam gi likes 43 replies 6 ani shubadana Michael Haisnam gina like 67 and replies 20 aduga ahum suba aroi badana Vikas Thonauzam gina like 71 and replies 30 my likes padana yame ado se ahum je khangachare total mi nipan khangachare mayam handaki regression tawbasida khangat paya hodabasing please nungai taba tawbigano khar lerga muka tawje adudana mukhara yamna muka khangatna bohona jage aduga hoji khangat chagraba mi nipan do aingonda yam thuna contact tawbiro Instagram da natraga Facebook ta ai link makha da pizarake ado yam thuna contact tawbiro aduga photos sing do launa bagi haina naba do tardi mayam hoji khangat chagraba mi sing dugi photos thuna regret orga upload tawna bo hona jar age mayam video ngai duna lebiyo aduga mayam safely lebiyo yum da leiraga mapan thokpi da bida yaringi mapan thokpi da bida safe oina lebiyo yumgi family members singa punna wari watai tawraga kholaga charga tumaga cinema yanga kholaga main lebiyo mapande am kana thokpi da bida do tardi video aselo phawing bagi da thank you very much mathangi video da unar semya bye bye take care